Mami TV ki Anouba Mangal, The Promising Star mityeng tabiri ba khwaipam namakpu thokcham sardana taramna okchari. Ngasisu mahausagum Anouba guest ama miyamda puduna lakchari. First of all, welcome to our studio, sir. Ahan basidi ozagi ming laifam amade ima babagi ming amta hana haibiyo. Aigi mingna thoda showcasing aigi khunji Hongbai kauje Kasom Kulen subdivision hojikti kamjong de yaure. Ipagi mingadi ambition casing mamagi na di thingmila casing kauje. Makatar pasi sir sir na artist ama oige khalak pasi karamba chahi matang dagi khanbirak page haibudo mutanga. Aise adum yam angang oina interest yam leire isai sakpa adum acting tauba sigum sikko adu ai adum naha oina angang oina drama musin yaure village ta hoi tangkhuldi every adum festival Christmas ai ganda adum drama taweba adum participate taujai adu interest yam nauna laga aise 2009 digi adum acting sit khata isai sakpum se adum haure Sinpham asida change na khalak pasi ga ahan ba ozagi guru haidi takpi tambirak pase kanan oibigi ane ozagi ming amutanga haibi khangjani aigi guru hai kanda aina feel chang pase khayam guru khayam gi dawre aigi acting career da aigi ahan ba guru se aigi director oiba akoi tangkhul gi Oshim Song mana engonda magi film da mangsong gi flava haibista mana engonda changhan bi hi acting taw yauki main supporting role oina aduga aigi isei sidadi aigi ipu imagi babai butare mana engonda psan tambi ki aduga babagi mananupa adai varam chang matai varam haina mana engonda pajana kai tawbirga aishmane isei se horakpani sir se isai makhal suna sa e haiba taje ado isai se folk song na hena namna sa e haiba su khoina taje ka ado sir se isana professional singer amani haiba se sir isana yaningra kai phawi hoi ai se folk song su sa e the western music western gi se sa e patare sa avanina sa e ado ai gi aina khoi pamna yam nungsina sakjaba haibsidi aina pamba aina future dama khanba promote tawning musidi akoi gi folk song su oire ado ai dum isa oina hoi heitrasu adum ai ga heibudu saga ai hotnaraga ai professional singer ma oye oininge haibse dum ai haijage isana professional singer amani haina hojik se yazai haibane bako isa hoi makha tarak pasi every tradition khuding ma folk song amamam loi leinai ko aza adugo folk song sing se hek sakpa matamda khuding maki tradition khuding maki audience se yam da bagum okhoina uzayeba ada si se yami adum yai haina khanbi bra yam de haina khanbi bra adum ta khangjani isagi mota ai folk singer ma oina adum aina wakhan khoi sokse chine akoi gi ai kanano hai kanda ai se tangkhul ne as a naga tangkhul ai gi tangkhul hai bse ngai ai gi folk tuna khangan mane adu hojik matam sidadi akoi nahasing ai yaw na haibu tare ai gi rup sing adum chigi generation chi se akoi gi folk si kreno tradition kreno khangdre manga challe hoji kan se aduga western music sida akoi gi feature type ta akoi gi history type ta changshal leba akoi gi history amasung akoi gi folk kumase pa mang hal leba adu si yam wakhan chokpane aduna akoi se adum ai saibugumna ai hairasu ai na hotna ningbudo adu phawba ai hotna raga ai promote tawba haibse si ai wakhan adum yaw si tamok hotna rakpani makata na khoi ge audience sing sida folk song dana hena pukning changna ta haningba pokpi bra kamai tawi hoi ai ni dum phagi oina adum ai ni hotna bi matungda ai dum mahan singbu haibse lai adu sata singbu ai na dum school di visit tawum damda wari sound damda dum hayebako oja singbu haibone haijai moi request tawjai yaradi syllabus yaudrosu adum every school aduga matam yaradi dum naha singbu matam khaithoga moibu akoi gi folk kumba akoi gi folk dance folk song kumba se asi tambiba haibse ai si promote tawningi akoi satra sing haina so haibire ado ozagi oina satra sing se yumda tambibra aduna tragana school da chatlaga tambibagi chance ma phangbra kamai tawi aza hojik ti ai gi tribe tadi school chatlaga tambiba haibse ai dubdi yam chachadde adum program gumba chapadam rakta kaw dum chappa perform tawdi lei adum lei chai adubu aina
perform tawrak pa isai tamlak pai busi ai in tambi ba hai busi ai 2015 digi ai adum full time ai folk dance ka folk song se ai tamba hawre tambi ba hawre aduga aina state level da national perform daw da hawsina 2017 sangai festival digi adum perform tawraga adum ai san tambi bune aina haitabdo ai guru won da hangjaba aduga adum mathang khonar laaga ai hojik hawa adum ai gi academy haibu tare group haibu tare ai dum tambi aina ado ozana khoi gi isai gi lam sida changaga folk song gi lam sida ozana khwai dagi pamna sakcha gi ba isai amtang audience mayam da khodol tambira moja okay 2019 da best manipuri feature film ta ge ba ahoi wannam maina ahoi khoi metai director na manipuri director wannam haiba film adugi sei matek ama sakjage mayam punna taminasi oh leishisa mi zalo mi manglo mi zalo mi manglo cơ thai rơ cơ chang bing li mi sa lô mi mâng lô lấy xì sơ lấy xì sơ lấy xì sơ lấy xì sơ Singkum atam hi thara itum lei shi ngerok sa lei shi sa Sebenarnya ketol tam jage khoi ozana hojek sakpi griba isai sa khoi film sigi oina sember film sigi wari theme the storyline ga mari leina na semba isai ra adu natragana khoi gi tongan ba isai khoi gi tangkhol gi traditional oi ba isai oi birabra kamai hoi si isai se adum film su ne sembane ozamai pak na ngonda aso film ama leire adu tumak nang isai se asigi theme da nung si chana himina bagi nusina bagi theme da base tawra se sem wai kanda in se semlak pane ado khoi audience payam na isai se tari ngai da khoi gi tangkhol gi oiba khoi gi ariba folk song ko khoi adu matanga hung thokpira moja khoi mayam punna taminasi okay sahar won mayang won lui ru a won na o lui ru a won na li shi yang lo lü rư ra yang lo ra sương lo lùm lao ngơ rum sơ yang lo yang đơ mơ bên mơ mi cai shun ra sương lo rư shớt chạc rum sơ phazai aja ado isai asigi khoi gi nunggi oiba wakhalon ko khoi gi nunggi oiba artha dum tanga adu ga isai asi karamba matam da khoi gi sakna bage haibado adum taka khangjani aja si akhoi gi tangkhu gi festival haibda khoi phawwa si sewing festival si gi sei ne si se aina su sakpa isi artha sina sarwon hairadi akhoi gi peach the tree do adugi haigi ma kano flower aduga mayangon hairadi saharwan sina cherry kano cherry gi laineb ko adu matam si akhoi hojigi march da chat leba area tangkhai dana february da chat su laye yam ngan na ko aduina tungan chat budi adu lai se sai tha bagi isai oidoine ba adu hoi adu matam da lai si chat leba adu lai chat matam sida
ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯉꯁꯥꯏ ꯍꯧꯖꯤꯛꯀꯤ ꯁꯤꯠ ꯁꯣꯋꯤꯡ ꯐꯦꯁꯇꯤꯚꯦꯜꯁꯦ ꯂꯨꯉꯥꯏꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯥꯡꯊꯣꯛꯏꯕ ꯑꯗꯨꯒꯤ ꯏꯁꯩꯅꯤ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕ ꯇꯥꯏ ꯑꯣꯖꯥꯀꯣ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯣꯖꯥꯅ ꯐꯖꯕ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯁꯛꯄꯤꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗꯀꯨꯝꯕ ꯐꯪꯕꯤꯈꯤꯕꯗꯤ ꯂꯩꯈꯤꯕꯒꯦ ꯑꯩꯁꯦ ꯑꯗꯨꯝ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯇꯥꯎꯈꯣꯏ ꯌꯥꯕ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯌꯦ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯉꯣꯟꯗ ꯒꯥꯏꯗ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯈꯥꯗꯁꯨ ꯑꯩ ꯌꯥꯝꯅ ꯑꯦꯆꯤꯞꯃꯦꯟ ꯂꯧꯕ ꯃꯤꯅꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨꯁꯨ ꯍꯥꯏꯅꯤꯡꯉꯦ ꯑꯩꯁꯦ 2010ꯗ ꯁꯛꯄ ꯍꯧꯔꯒ 2010ꯒꯤ ꯐꯥꯔꯁ ꯑꯩꯈꯣꯏ ꯑꯣꯜ ꯇꯥꯡꯈꯨꯜꯒꯤ ꯀꯝꯕꯤꯅꯦꯁꯟ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩ ꯐꯥꯎꯕ ꯂꯣꯏ ꯁꯛꯑꯦꯕꯀꯣ ꯑꯗꯨ ꯐꯥꯔꯁ ꯀꯝꯕꯤꯅꯦꯁꯟꯁꯤꯗ ꯑꯩ ꯗꯥꯏꯔꯦꯛꯂꯤ ꯕꯦꯁ ꯚꯣꯀꯦꯂꯤꯁ ꯇꯥꯈꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤꯗꯁꯨ ꯑꯩ ꯑꯦꯋꯥꯔꯗ ꯂꯧꯖꯈꯤ 2014ꯗ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛꯀ 2019ꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯕꯦꯁ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔꯁꯨ ꯇꯥꯖꯈꯤ ꯑꯗꯨꯒ ꯕꯦꯁ ꯂꯤरिꯁꯤꯁꯁꯨ ꯇꯥꯖꯈꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯆꯤꯞꯃꯦꯟꯁꯦ ꯏꯁꯩꯒꯤꯗ ꯈꯔ ꯂꯩꯌꯦ ꯑꯗꯨꯒ ꯑꯩ ꯃꯨꯚꯤ ꯁꯨꯝ ꯆꯪꯁꯟꯕꯗ ꯃꯨꯚꯤꯗꯁꯨ ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔꯁꯦ ꯑꯩ ꯅꯣꯃꯤꯅꯤꯁꯦ ꯆꯪꯈꯤ 2019ꯗ ꯑꯥꯔꯇꯤꯁꯁꯨ ꯑꯣꯏꯕꯤꯌꯦꯕ ꯍꯣꯏ ꯑꯥꯔꯇꯤꯁꯇꯁꯨ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯟꯁꯟ ꯑꯦꯋꯥꯔꯗꯁꯨ ꯑꯩ 2019ꯗ SSS ꯃꯅꯤꯐꯥꯗꯁꯨ ꯐꯪꯖꯩ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯦꯆꯤꯞꯃꯦꯟꯁꯨ ꯈꯔ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯑꯦꯋꯥꯔꯗꯁꯦ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯣꯖꯥ ꯑꯩ ꯈꯔꯗꯤ ꯂꯩꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯔꯛ ꯊꯠꯅ ꯑꯣꯖꯥ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔꯒꯤ ꯃꯅꯥꯁꯨ ꯐꯪꯕꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔ ꯐꯪꯈꯤꯕ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯑꯗꯨꯝꯇꯪꯒ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯑꯣꯖꯥꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯑꯣꯀꯦ ꯁꯤ ꯋꯟꯅꯝ 2019 ꯕꯦꯁ ꯐꯤꯆꯔ ꯐꯤल्म ꯇꯥꯈꯤꯕ ꯋꯟꯅꯝ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛ ꯈꯔ ꯉꯪꯒꯦ ꯁꯤ ꯃꯇꯥꯡꯁꯤꯅ ꯑꯩꯒꯤ ꯗꯗꯥꯁꯤꯅ STO ꯑꯣꯏꯖꯕ MCS ꯑꯣꯐꯤꯁꯔ STO ꯑꯣꯏꯕ ꯑꯩꯅ ꯅꯍꯥꯔꯣꯜ ꯑꯣꯏꯕ ꯑꯗꯨꯗ ꯑꯩ ꯗꯗꯥꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯁꯦ ꯃꯥ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯈꯤꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏ ꯗꯗꯥꯉꯣꯟꯗ ꯆꯩꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯉꯪꯒꯦ ꯑꯃꯩ ꯇꯪꯈꯨꯜ ꯉꯂꯥ ꯌꯥ ꯈꯝꯊꯥ ꯂꯩꯂꯒ ꯅꯪꯅ ꯈꯤꯕꯥꯡꯉꯩꯅ ꯃꯩꯇꯩ ꯂꯥꯜꯂ ꯁꯥꯗꯈ꯭ꯔꯤꯛꯂꯩ ꯍꯤꯃꯝ ꯌꯥꯡꯉꯥꯏ ꯂꯥꯛꯃꯅꯩ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯌꯥꯝ ꯁꯥꯎꯔꯒ ꯄꯦꯟꯗ꯭ꯔꯒ ꯐꯣꯡꯗꯣꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯑꯣꯖꯥꯒꯨꯝꯕ ꯃꯤꯁꯛꯀꯨꯝꯕ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯜꯇꯤ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯁꯤꯡꯒꯔꯁꯨ ꯑꯣꯏꯕ ꯑꯦꯛꯇꯔꯗꯁꯨ ꯑꯃꯨꯛ ꯐꯤꯂꯝꯒꯤ ꯂꯝꯗꯁꯨ ꯑꯃꯨꯛ ꯑꯦꯋꯥꯔꯗ ꯐꯪꯖꯟꯕꯤꯅꯦꯕ ꯑꯃꯨꯛ ꯑꯗꯨꯝ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥꯁꯦ ꯋꯦꯁꯇꯔꯟ ꯏꯁꯩꯁꯨ ꯁꯛꯑꯦ ꯍꯥꯏꯔꯦ ꯐꯣꯛ ꯁꯣꯡꯁꯨ ꯁꯛꯑꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯣꯖꯥꯅ ꯍꯦꯟꯅ ꯄꯥꯝꯖꯕꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯐꯣꯛ ꯁꯣꯡꯁꯤꯅ ꯑꯣꯏꯌꯦꯅ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯑꯣꯖꯥꯅ ꯑꯗꯣ ꯐꯣꯛ ꯁꯣꯡꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯔꯕꯅꯤꯅ ꯐꯣꯛ ꯁꯣꯡꯁꯤꯗ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯁꯦ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯜꯂꯛꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯂꯣꯝꯗ ꯍꯦꯟꯅ ꯃꯃꯥꯏ ꯂꯩꯁꯟꯕꯒꯨꯝ ꯇꯧꯔꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯡꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯅꯕ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪꯒ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯍꯟꯅꯤꯡꯕ ꯑꯗꯨꯝꯇꯪꯒ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯣꯀꯦ ꯁꯤ ꯀꯣꯏꯁꯟ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯖꯥꯏꯕꯒꯨꯝꯅ ꯋꯦꯁꯇꯔꯟ ꯀꯜꯆꯔꯁꯤꯗ ꯄꯨꯔꯥ ꯂꯨꯞꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯂꯨꯞꯁꯟꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯑꯩꯒꯨꯝꯕ ꯏꯟꯇꯔꯦꯁ ꯌꯥꯎꯕ ꯑꯩꯒꯨꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯈꯩꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯎꯕ ꯍꯧꯔꯦꯕ ꯑꯍꯟꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯦ ꯃꯣꯏꯅꯁꯨ ꯀꯟꯅ ꯍꯥꯏꯔꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯍꯩꯅꯤꯡꯍꯟꯃꯟꯕꯒꯤ ꯇꯝꯕꯤꯅꯤꯡꯃꯟꯕꯒꯤ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯍꯧꯔꯦꯕ ꯑꯗꯨ ꯑꯩ ꯈꯟꯕꯗ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯇ꯭ꯔꯥꯏꯕ ꯌꯥꯝꯕꯅꯤꯅ ꯑꯦꯚ꯭ꯔꯤ ꯇ꯭ꯔꯥꯏꯕꯁꯤꯗ ꯑꯦꯚ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯍꯣ ꯂꯩꯔꯗꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯣꯏ ꯂꯩꯌꯦꯕ ꯁꯤꯁꯤꯡꯁꯤꯅ ꯇ꯭ꯔꯥꯏꯕꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯦꯔꯥ ꯆꯥꯎꯈꯠꯅꯕꯗꯣ ꯑꯗꯨ ꯐꯖꯅ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯕ ꯐꯦꯁꯇꯤꯚꯦꯜ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯄꯣꯔꯠꯁꯇ ꯑꯌꯥꯝꯕꯁꯤ ꯑꯗꯨꯝ ꯐꯦꯁꯇꯤꯚꯦꯜ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯦꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨ ꯁ꯭ꯄꯤꯀꯔ ꯑꯃꯁꯤꯅ ꯋꯥ ꯉꯥꯡꯉ ꯂꯣꯏꯁꯤꯟꯒꯅꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯣꯏꯁꯤꯅ ꯑꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯆꯪꯁꯜꯂꯦꯕ ꯑꯗꯨꯒꯤ ꯇꯥꯏꯞ ꯅꯠꯇꯕ ꯃꯣꯏꯅ ꯉꯁꯥꯏꯒꯨꯝꯕ ꯁꯥꯇ꯭ꯔꯕꯨ ꯇꯝꯕꯤꯕ ꯀꯔꯤꯀꯨꯂꯝ ꯑꯃ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃꯅ ꯍꯥꯞꯄꯤꯕꯀꯣ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛꯀ ꯒꯣꯔꯃꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯒꯣꯔꯃꯦꯟꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯒꯣꯔꯃꯦꯟꯅꯁꯨ ꯈꯪꯕꯤꯔꯒ
ꯍꯧꯖꯤꯛꯀꯤ interested association or interested group ꯁꯤꯡꯗꯨ ꯑꯗꯨꯒ ꯍꯧꯒꯠꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯃꯣꯏꯉꯣꯟꯗ ꯃꯣꯏꯅ ꯄꯤꯕ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯣ ꯑꯗꯨ ꯐꯖꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯑꯁꯤꯐꯥꯎꯕꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯐꯣꯛ ꯁꯣꯡꯒꯤ ꯃꯃꯤꯁꯦ ꯍꯦꯟꯅ ꯌꯥꯝꯅ ꯇꯥꯍꯟꯅꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯗꯤ ꯐꯣꯛ ꯁꯣꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯦ ꯑꯩꯈꯣꯏ ꯑꯣꯔꯦꯜ ꯑꯣꯏꯅ ꯂꯣꯏꯅ ꯆꯠꯊꯔꯛꯑꯦꯀꯣ ꯔꯤꯇꯟ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯅꯠꯇꯦꯕ ꯑꯗꯨꯒ ꯔꯦꯀꯣꯔꯠ ꯇꯧꯔꯒꯁꯨ ꯊꯝꯃꯝꯕꯁꯦ ꯈꯔ ꯈꯖꯤꯛꯅꯤꯀꯣ ꯍꯦꯟꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩ ꯊꯥꯏꯅꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯅ ꯈꯔ ꯑꯣꯖꯥ ꯒꯨꯔꯨ ꯈꯔꯅ ꯈꯪꯍꯧꯔꯤꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯔꯦꯀꯣꯔꯠ ꯇꯧꯔꯒꯗꯤ ꯊꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯤꯌꯣꯔ ꯐꯣꯛ ꯁꯣꯡꯁꯦ ꯊꯤꯖꯜꯂꯒ ꯑꯩꯈꯣꯏ ꯈꯪꯉꯒ ꯁꯛꯇꯣꯏꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯊꯤꯖꯟꯕꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪꯒ ꯈꯪꯖꯅꯤꯡꯉꯤ ꯉꯁꯥꯏ ꯈꯖꯤꯛꯁꯨ ꯄꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯗꯥꯟꯁ ꯍꯥꯏꯔꯣ ꯐꯣꯛ ꯁꯣꯡ ꯍꯥꯏꯔో ꯑꯍꯟꯁꯤꯡꯅ ꯏꯕꯤꯔꯝꯕꯁꯨ ꯂꯩꯇꯦ ꯁꯛꯄꯤꯔꯝꯕꯁꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯤ ꯇꯝꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯍꯟꯁꯤꯡꯁꯦ ꯈꯪꯕ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ ꯁꯛꯄ ꯍꯩꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯁꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯤꯔꯝꯈ꯭ꯔꯦ ꯑꯩꯅ ꯋꯥꯍꯩꯗꯣ ꯑꯦꯛꯖꯦꯛ ꯋꯥꯍꯩ ꯁꯤꯟꯅꯕ ꯍꯩꯇ꯭ꯔꯦ ꯃꯣꯏꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯑꯃꯨꯛꯀ ꯑꯩꯁꯤꯅ ꯏꯟꯇꯔꯦꯁ ꯂꯩꯃꯟꯕꯒꯤ ꯑꯍꯟ ꯑꯃꯗ ꯆꯠꯂꯒ ꯑꯩꯅ ꯇꯝꯃꯨꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛꯀ ꯑꯩꯒꯤꯗꯃꯛꯇꯤ ꯐꯣꯛ ꯁꯣꯡ ꯇꯝꯒꯗꯧꯕ ꯖꯒꯣꯏ ꯇꯝꯒꯗꯧꯕꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯃꯛꯇꯤ ꯑꯃꯨꯛꯀ ꯄꯨꯔꯥ ꯑꯅꯧꯕ ꯇꯥꯏꯞꯇ ꯇꯝꯂꯛꯑꯦꯕ ꯑꯩ ꯇ꯭ꯔꯥꯏꯕꯀꯤ ꯏꯁꯩ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯒꯦ ꯀꯥꯟꯗ ꯑꯃꯨꯛꯀ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯌꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯇꯧ ꯀꯥꯟꯗ ꯑꯩ ꯀꯦꯃꯦꯔꯥꯗꯒ ꯇꯧꯔꯛꯑꯦ ꯑꯗꯨꯝ ꯑꯦꯅꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯩ ꯈꯔ ꯑꯐꯕ ꯇꯥꯔꯒ ꯇꯧꯔꯛꯑꯦꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯁꯦ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯏꯁꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯤ ꯑꯗꯨꯝ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯐꯣꯛ ꯁꯣꯡꯁꯦ ꯑꯃ ꯇꯝꯃꯦ ꯍꯥꯏꯔꯁꯦ ꯑꯃꯨꯛꯀ ꯁ꯭ꯇꯨꯗꯤꯑꯣ ꯆꯠꯄ ꯃꯇꯝꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯤꯡꯇꯦꯂꯥ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯇꯤꯡꯇꯦꯂꯥ ꯍꯥꯏꯔꯁꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯃꯣꯁ ꯌꯨꯁ ꯑꯣꯐ ꯐꯦꯃꯁ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯀꯣ ꯇꯤꯡꯇꯦꯂꯥꯁꯤ ꯈꯣꯡꯕ ꯃꯇꯝꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯔꯠꯁꯦ ꯑꯦꯛꯖꯦꯛꯂꯤ ꯉꯁꯥꯏ ꯒꯤꯇꯔꯒꯤ ꯇꯥꯏꯞꯇ ꯂꯩꯇꯕꯅꯤꯅ ꯈꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯟꯁꯦ ꯁꯤꯔꯛꯄ ꯐ꯭ꯂꯦꯠ ꯆꯠꯈꯤꯕ ꯌꯥꯝ ꯋꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗꯤ ꯃꯣꯏꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯦ 4,500 ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯏꯁꯩ ꯈꯔꯗꯅ 10,000 15,000 ꯂꯧꯋꯤꯗꯅ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯗꯤ ꯐꯣꯛꯀꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗꯗꯤ ꯄꯩꯁꯥꯁꯦ ꯃꯣꯏ ꯌꯥꯝꯅ ꯄꯥꯝꯂꯛꯑꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯕꯤꯕꯗꯣ ꯃꯇꯝ ꯌꯥꯝ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯁꯤꯗꯤ ꯃꯇꯝ ꯌꯥꯝꯃꯜꯂꯦ ꯉꯁꯥꯏ 3,000 ꯍꯥꯏꯔꯝꯕꯗꯣ ꯄꯩꯁꯥ ꯍꯥꯞꯆꯜꯂꯣ 5,000 ꯅꯠꯇꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯄꯣꯠꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯦꯁ ꯇꯧꯋꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯌꯦꯕ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯍꯥꯏꯕꯒꯨꯝꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯌꯥꯝ ꯃꯣꯏꯅ ꯈꯔ ꯃꯇꯦꯡ ꯐꯖꯅ ꯄꯤꯕꯤꯕ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯕꯁꯦ ꯏꯟꯇꯔꯦꯁꯇꯦꯠ ꯄꯔꯁꯟ ꯂꯣꯏꯅꯕꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯄꯥꯝꯕ ꯂꯣꯏꯅ ꯃꯤ ꯄꯩꯁా ꯅꯤꯕ ꯂꯣꯏꯅꯕꯨ ꯄꯤꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯦꯠ ꯄꯔꯁꯟ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯌꯥꯝ ꯍꯣꯠꯅꯅꯤꯡꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯔꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝꯕꯗ ꯃꯇꯦꯡ ꯆꯪꯕꯤꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯏꯁꯥꯁꯦ ꯐꯣꯛꯀꯤ ꯏꯁꯩ ꯁꯛꯄꯁꯦ ꯑꯩ ꯆꯍꯤ 15 ꯐꯥꯖꯜꯂꯦꯕ ꯑꯩꯆꯍꯤ 15 ꯐꯥꯖꯟꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯒꯣꯔꯃꯦꯟꯗꯒꯤ ꯑꯩ ꯂꯨꯄꯥ ꯑꯃ ꯐꯪꯗ꯭ꯔꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯒꯣꯔꯃꯦꯟꯗꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄꯤꯅꯕ ꯑꯩ ꯑꯦꯄ꯭ꯂꯥꯏꯗꯤ 2 ꯇꯧꯋꯦꯕ ꯑꯗꯨꯝ ꯔꯤꯖꯦꯛ ꯇꯧꯋꯦꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯒꯤ ꯐꯣꯝꯗꯨ ꯆꯨꯝꯗꯦ ꯐꯣꯝꯗꯤ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯐꯣꯝꯅꯦ ꯈꯪꯉꯦꯕ ꯃꯣꯏ ꯂꯧꯕꯅꯦꯕ ꯅꯪꯒꯤ ꯐꯣꯝꯗ ꯂꯥꯜꯂꯦ ꯅꯪꯒꯤ ꯊꯥꯒꯠꯄꯗ ꯂꯥꯜꯂꯦ ꯑꯗꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯌꯥꯝꯃꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩ ꯈꯟꯕꯗ ꯏꯇꯣꯝꯗ ꯑꯣꯏꯗꯧꯕ ꯈꯟꯗꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯒꯤ ꯀꯂꯥꯏꯗꯥꯃꯦꯗꯤ ꯑꯦꯋꯥꯔꯗꯤ ꯑꯃꯅꯦ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯣꯏ ꯂꯩꯔ ꯀꯥꯟꯗꯗꯤ ꯔꯤꯖꯦꯛ ꯇꯧꯕꯤꯔꯗꯤ ꯑꯩꯒꯨꯝꯕ ꯅꯠꯇꯕ ꯌꯥꯝ ꯍꯣꯠꯅꯅꯤꯡꯕ ꯅꯍꯥ ꯑꯃꯗꯤ ꯐꯪꯒꯗꯧꯕꯗꯤ ꯑꯩ ꯃꯪꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯦꯁꯤꯁꯇꯦꯟ ꯐꯪꯕꯁꯤꯡꯗꯣ ꯑꯩꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯣꯏꯒꯦ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯅꯁꯨ ꯑꯗꯨꯝ ꯇꯥꯔꯗꯤ ꯃꯥꯔꯛ ꯇꯧꯕꯤꯁꯅꯨ ꯃꯣꯏꯅ ꯑꯦꯁꯤꯁꯇꯦꯟ ꯄꯤꯕꯁꯤꯡ ꯃꯤꯁꯤꯡꯗꯣ ꯊꯕꯛ ꯇꯧꯗꯕ ꯑꯗꯨꯝ ꯃꯤꯁꯨ ꯄꯤꯔ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯀꯝꯄ꯭ꯂꯦꯟꯁꯨ ꯇꯧꯕꯗꯣ ꯍꯥꯏꯈꯤꯕꯅꯦ ꯑꯣꯐꯤꯁꯇꯗꯤꯀꯣ
ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯐꯦꯁ ꯑꯣꯏꯌꯦꯕ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯇꯧꯖꯕ ꯃꯤꯗꯤ ꯃꯤꯠꯌꯦꯡ ꯐꯪꯗꯕ ꯆꯪꯕꯤꯗ꯭ꯔꯦꯕ ꯇꯧꯗꯕ ꯃꯤ ꯐꯪꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯌꯥꯝ ꯐꯦꯁ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨ ꯑꯗꯨꯝ ꯇꯧꯕꯤꯍꯟꯅꯤꯡꯗꯦ ꯑꯗꯨꯝ ꯊꯕꯛ ꯋꯥꯅ ꯁꯨꯖꯕ ꯍꯣꯠꯅꯔꯤꯕ ꯃꯤꯗꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯈꯔ ꯃꯤꯇꯟ ꯆꯪꯕꯤꯌꯣ ꯑꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗꯣ ꯈꯔ ꯍꯩꯊꯕꯤꯌꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯑꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯀꯣꯂꯦꯖ ꯂꯩꯖꯔꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯒꯤ ꯂꯥꯏꯟ ꯑꯃ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁꯕꯖꯦꯛ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯇꯕ꯭ꯔꯥ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯣꯏꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯏꯁꯥꯁꯨ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗꯒꯤ ꯑꯩ ꯃꯥꯁꯇꯔꯁꯨ ꯑꯩ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯦ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯝꯂꯝꯃꯦ ꯃꯥꯁꯇꯔꯁꯦ ꯑꯩ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯂꯩꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯣꯠꯅꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯅꯤꯡꯕ ꯗꯕꯜ ꯃꯥꯁꯇꯔ ꯑꯩ ꯑꯣꯏꯗꯣꯏꯅꯦꯕ ꯗꯕꯜ ꯃꯥꯁꯇꯔ ꯇꯧꯋꯦ ꯁꯤ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯗꯤꯁ ꯑꯣꯏꯅ ꯃꯥꯁꯇꯔ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕꯅꯦ 2000 ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯒꯤ ꯐꯣꯛ ꯗꯦꯟꯁ ꯇꯥꯡꯈꯨꯜꯒꯤ ꯐꯣꯛ ꯁꯣꯡ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄꯒꯤ ꯇ꯭ꯔꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯩꯀꯥꯟꯗ ꯂꯩꯌꯦꯕ ꯂꯩꯕꯗꯤ ꯁꯨꯅꯀꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯌꯥꯝ ꯋꯥꯕ ꯁꯕꯖꯦꯛ ꯑꯃꯅꯦꯕꯗꯣ ꯑꯗꯨꯅ ꯑꯩꯗꯨ ꯐꯥꯎꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨ ꯑꯩ ꯈꯟꯕꯗ ꯑꯗꯨꯝ ꯃꯇꯝꯅ ꯄꯨꯔꯛꯑꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯕꯖꯦꯛ ꯑꯃ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ ꯍꯣꯏ ꯌꯥꯝ ꯊꯨꯅꯁꯨ ꯂꯩꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯡꯈꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯇ꯭ꯔꯥꯏꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯐꯨꯔꯨꯞꯁꯦ ꯑꯗꯨꯝ ꯑꯆꯧꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯁꯨ ꯇꯥꯡꯈꯨꯜꯒꯤꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯝꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯔꯤ ꯑꯣꯖꯥꯗꯒꯤ ꯈꯪꯅꯤꯡꯉꯤꯁꯦ ꯃꯣꯗꯔꯟ ꯁꯣꯡ ꯑꯃ ꯁꯛꯄꯒ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡ ꯑꯃ ꯁꯛꯄꯒ ꯑꯅꯤꯁꯤꯗ ꯐꯪꯕ ꯃꯍꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯤꯁꯤꯗ ꯐꯪꯕ ꯈꯦꯠꯅꯕꯗꯣ ꯑꯗꯨꯃꯇꯪꯒ ꯃꯤꯌꯥꯝꯗ ꯊꯝꯕꯤꯌꯨ ꯑꯩ ꯇꯥꯡꯈꯨꯜ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯣꯗꯔꯟ ꯁꯣꯡ ꯁꯛꯄꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯋꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯏꯁꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯆꯔꯆꯇ ꯑꯗꯨꯝ ꯁꯛꯑ ꯂꯥꯛꯑꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇꯤ ꯁꯤꯗꯤ ꯌꯥꯝ ꯋꯥꯗ꯭ꯔꯦꯕ ꯌꯥꯝ ꯂꯥꯏꯕ ꯑꯣꯏꯌꯦꯕ ꯑꯩꯒꯤꯗꯃꯛꯇꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯁꯣꯡꯁꯤꯗ ꯑꯍꯟꯁꯤꯡ ꯊꯝꯕꯤꯔꯝꯕ ꯏꯁꯩꯁꯤꯗꯤ ꯏꯁꯩ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯣꯏ ꯏꯁꯩꯁꯦ ꯑꯗꯨꯝ ꯏꯁꯩ ꯉꯁꯥꯏꯒꯤ ꯃꯣꯗꯔꯟ ꯁꯣꯡ ꯁꯛꯄꯒꯤ ꯅꯠꯇꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯏꯁꯩ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯩꯅ ꯁꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯟꯈꯤꯒꯗ꯭ꯔꯥ ꯑꯩꯅ ꯍꯤꯁꯇ꯭ꯔꯤꯁꯦ ꯇꯣꯉꯥꯟꯍꯟꯈꯤꯒꯗ꯭ꯔꯥ ꯑꯩꯁꯨ ꯔꯤꯛꯁ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯣꯉꯥꯟ ꯁꯛꯄ ꯃꯇꯝꯗ ꯑꯍꯟꯁꯤꯡꯅ ꯑꯉꯥꯎꯕ ꯅꯍꯥꯟꯅ ꯏꯁꯩꯅ ꯄꯪꯁꯛ ꯁꯛꯑꯦ ꯃꯥꯒꯤ ꯃꯤꯅꯤꯡ ꯇꯣꯉꯥꯟꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕ ꯑꯣꯖꯥꯅ ꯃꯇꯦꯛ ꯑꯃꯇꯪ ꯂꯥꯟꯅ ꯈꯤꯇꯪ ꯁꯨꯔ ꯂꯥꯟꯅ ꯆꯠꯈꯤꯕꯗ ꯍꯣꯏ ꯍꯣꯏ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯗꯨꯝ ꯂꯥꯟꯅ ꯍꯣꯏ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯣꯏꯌꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕꯒꯨꯝꯅ ꯃꯣꯗꯔꯟ ꯁꯣꯡꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯀꯟꯃꯟꯕꯒꯤ ꯐꯣꯛ ꯁꯣꯡ ꯁꯛꯀꯅꯤ ꯒꯥꯏ ꯐꯣꯛ ꯁꯣꯡ ꯁꯛꯑꯀꯥꯟꯗ ꯒꯤꯇꯔ ꯄꯥꯏꯊꯣꯛꯑꯒ ꯒꯤꯇꯔꯅ ꯆꯦꯡ ꯈꯣꯡꯉꯒ ꯃꯣꯗꯔꯟ ꯇ꯭ꯌꯨꯅꯤꯡ ꯈꯔ ꯐꯤꯛꯁ ꯑꯣꯏꯔꯒ ꯁꯤ ꯐꯣꯛ ꯁꯣꯡꯅꯦ ꯁꯤ ꯍꯥꯎ ꯏꯁꯩꯅꯦ ꯍꯩꯕ ꯁꯤꯡꯒ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯔꯤꯌꯦꯜ ꯃꯤꯅꯤꯡ ꯐꯣꯛ ꯁꯣꯡꯒꯤ ꯔꯤꯌꯦꯜ ꯃꯤꯅꯤꯡ ꯀꯔꯤ ꯃꯥꯒꯤ ꯐꯣꯛ ꯁꯣꯡ ꯀꯃꯥꯏꯅ ꯁꯛꯏ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗꯕꯤꯗ ꯑꯗꯨ ꯑꯁꯤꯒꯤꯁꯤ ꯑꯩꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯤꯅꯤꯡꯗꯣ ꯑꯍꯟꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯕ ꯑꯩꯅ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯐꯦꯁ ꯇꯧꯈꯤꯕꯅꯤꯅꯀꯣ ꯑꯩꯒꯤꯗꯃꯛꯇꯤ ꯁꯤ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯈꯣꯏ ꯍꯦꯟꯅ ꯋꯥꯕ ꯑꯦꯐꯣꯔꯠ ꯍꯦꯟꯅ ꯊꯥꯗꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦꯕꯀꯣ ꯍꯣꯏ ꯑꯣꯖꯥꯅ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯨꯕꯗ ꯇꯧꯅꯤꯡꯕꯅꯦ ꯑꯂꯥꯏꯕꯗꯤ ꯄꯥꯝꯗꯦ ꯍꯣꯏ ꯑꯗꯨꯝ ꯏꯁꯛꯇ ꯁꯛꯑꯒ ꯌꯥꯔꯦ ꯈꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯁꯣꯡꯒ ꯐꯣꯛ ꯁꯣꯡꯒ ꯑꯅꯤ ꯑꯁꯤ ꯄꯨꯟꯖꯟꯅꯔꯒ ꯐ꯭ꯌꯨꯖꯟꯅꯅ ꯁꯛꯄ ꯏꯁꯩ ꯑꯃ ꯂꯩꯅꯔꯤꯀꯣ ꯑꯗ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯔꯤ ꯁꯤꯒ ꯐ꯭ꯌꯨꯖꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟ ꯑꯃ ꯑꯣꯏꯅ ꯏꯁꯥꯒꯤ ꯑꯣꯟ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯗ ꯁꯛꯄ ꯏꯁꯩꯀꯣ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯃꯁꯥꯅ ꯄꯨꯊꯣꯛꯆꯕ ꯀꯝꯄꯣꯖꯔꯅ ꯁꯦꯝꯃꯒ ꯄꯨꯊꯣꯛꯄ ꯏꯁꯩꯀꯣ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯐꯣꯛ ꯁꯣꯡ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯐꯣꯛ ꯁꯣꯡꯁꯦ ꯁꯤꯁꯤꯒ ꯃꯈꯜ ꯑꯍꯨꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯇꯣꯉꯥꯟꯅ ꯁꯤꯅ ꯐ꯭ꯌꯨꯖꯟꯅꯤ ꯁꯤꯅ ꯁꯤꯡꯒꯔꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯁꯣꯡꯅꯤ ꯑꯗꯨꯒ ꯁꯤꯅ ꯄꯤꯌꯣꯔ ꯐꯣꯛ ꯁꯣꯡꯅꯤ ꯍꯥꯏꯕ ꯃꯆꯥ ꯇꯥꯅ ꯇꯣꯈꯥꯏꯅ ꯂꯩꯍꯧꯅꯕ ꯈꯪꯍꯧꯅꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯝꯃꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯆꯪꯉꯤ ꯑꯗꯨꯒ ꯀꯔꯤ ꯊꯝꯃꯝꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯤ ꯑꯝꯇꯒ ꯈꯪꯖꯅꯤꯡꯉꯤ ꯑꯣꯖꯥ ꯏꯁꯩ ꯍꯩꯕꯁꯦ ꯃꯁꯥꯒꯤ ꯆꯣꯏꯁꯇ ꯂꯩꯖꯩ ꯑꯩ ꯏꯁꯥꯁꯨ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯐꯣꯛ ꯐ꯭ꯌꯨꯖꯟꯁꯦ ꯁꯛꯑꯦ ꯃꯣꯗꯔꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯛꯑꯦ ꯑꯩꯒꯤ ꯄꯤꯌꯣꯔ ꯐꯣꯛꯁꯨ ꯁꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯄꯤꯌꯣꯔ ꯐꯣꯛꯁꯦ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯄ꯭ꯔꯣꯃꯣꯠ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯕꯨ ꯍꯧꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯁꯤ ꯄꯤꯌꯣꯔ ꯐꯣꯛꯁꯦ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯦꯕ
Guru Rubin na Fagi Sana ma hayo ma leye mage manum dialogue ma ngang ko ma leye nang na Bon Jovi gi sei kunthra sak pang ma chu hair chu nang na du chak pizarro na ma hayo ma leba puk than haloi na hayo ma leba kana de man hayo di adu sak pa hibdi kai de du adu ram sak pa hair chu adu gi ho stage phang do na te ba adu ng sai khoi culture promote taw kanda nang kana no khang khang taw bune ba ai define dorok taw bune ba adu na sai haibu gumna akhoi se akhoi gi ai kana no ai gi tribe kana no ai community kana karam community no habsi khangan gai tar di akhoi se ai gi sai ai gi folk song si khang phajana khang batai asi tam batai si tam ba hai ga na khang kan da akhoi community se safe oi do bi si hainingi aduda akhoi folk song fusion song aduduga akhoi isagi creativity da sakpa isai siga makhal ahum se tokhai na tungi generation singna khanghauna ba sina fusion ni aduga sina pure folk song ni sina creativity da sakpa isai ni haiba sa khangna na ba tokhai ba thammam na ba gidamakta khoi kari tawba ya ba ke haiba do khoi hoi si hojikti se taw sing se adum se khoi gi generation se si angang se haiba tare ai budi khra khange ba adubu aina hojikan ai akhoi radio se tai ba akhoi mete gi radio cham tai ba si ta madam da western music haijalle western music ai khongjalam haijalam ga horan khonglam mutam di se karamana western karamana pop pora mix pra mix social ga korea su khongla kani brazil su khongla ka ek tai ba ai na dum hai hangai ni europe sing bu french sing bu ko nati akhoi gi western music hay busi western khonglak trine ai phagi hadum hayeba adu haibu gum hojikti naha singse si pop ne asina folk fusion ni sei ne asina metal ne hard asina slow rock soft rock ne slow rock ne hard rock ne moi define daw heitreba khanglak treba aduna as moi bu blame daw si ade adu bung sai akhoi gi generation se dum pura si haibu sam luine oza leitraba athokpa hingingba punsi haiba adu changlakpagi asigi problems thorokpane khalle di aduda akhoi professional singer ama oina ka ozana si se khanghauna bagi damakta tungda sina fusion ni haiba se khanghauna ba sina pure folk song ni haiba se khanghauna ba kari kamain tawraga khanghan gani makhoida si akhoi tangkhul di khra wai ai dum cheng haiba ko hojik si akhoi tangkhul si am hotnari asengba original song original folk song se karam bano original folk song se shine ahanjin thambiramba folk song do original da shine hebse hojik anje khra khra tammi adubu aina asi la folk song changlaga hojik an se melodious western mix fuse oiraga sina folk song hena sakpu yam yauri sai kum da guitar pairaga khra fuse oitho ko sakpu yauri aduna hojiki akhoi gi pure original folk song haibse si khanghan base yam lai haibding sai hanjin tambiram be sei se siga akhoi gi modern song haib tare western song se sigudi tuning si yam khet nei ba akhoi na sur chingba da su wahi sin da su aduna for example ai gi mamang da han namana ahan khangde angang khangde adum folk song sa oba mana saklak bodi dum mana sakne ba du aina ta ma ge se original te chumde lare ai define tawbung amme ba haibudi sai ai ge ojan takpi khibdo adumaina naha sing mu shoben takpi radi moina sidi original folk song da si oire khoi hawi sei da si oire sina fuse ne haibudu adu khangba ngamani khalle nat tebi da hojikan ge types da challaga dum sei ta bne gaina pangchong chong ba pangkhong khong jan ba man da taw le radi ojana ai debi da le radi adudi define tawba ngamoi aduga aina shu mingonda nang si folk song ne si original ne haina force taw su hekta phunarake torokani phugi torokani adugi si haibu si amwaye adubu ngisai bu gumna satra singbo school dara seminar lokot tawbra workshop tawbra isai da original sine hain ahan china phan tambiram ko aduna main oina ya thamhau yanin khaledi yam chume oja khoi hoji haugalakli ba singer kharana khoi folk song ne hairaga folk base pudi oiba ado mix up tawsallaga khoi ge to sanaba isai mayam ama hoji saknarak eko maina siguma mayam ama su thengnari khoi ge
ꯑꯩꯈꯣꯏꯒꯤ ꯐꯣꯛꯅꯦꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯣꯗꯔꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯃꯁꯛꯁꯤꯗꯤ ꯌꯥꯎꯗꯤ ꯌꯥꯎꯔꯒ ꯑꯁꯦꯡꯕ ꯃꯁꯛꯇꯨꯗꯤ ꯃꯥꯡꯁꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯤꯀꯣ ꯑꯣꯖꯥ ꯍꯣꯏ ꯁꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯄꯜꯂꯦ ꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅꯕ ꯊꯧꯗꯣꯛ ꯑꯃꯅꯦ ꯁꯤ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯐꯖꯅ ꯍꯧꯖꯤꯛꯀꯥꯟ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯗꯤ ꯀꯣꯟꯅ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯀꯜꯆꯔꯅ ꯑꯩꯈꯣꯏꯕꯨ ꯑꯦꯁꯤꯃꯤꯂꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯥꯡꯒꯗꯧꯕ ꯐꯤꯕꯝꯗ ꯂꯥꯛꯑꯦꯕ ꯁꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯇ꯭ꯔꯥꯏꯕ ꯃꯆꯥ ꯑꯩꯈꯣꯏꯁꯤꯗꯤ ꯇ꯭ꯔꯥꯏꯕ ꯃꯆꯥꯅꯦꯕ ꯃꯤ ꯑꯇꯣꯞꯄ ꯌꯦꯡꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯑꯗꯨꯝ ꯆꯥꯎꯖꯕ ꯋꯥꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯒꯨꯝꯕ ꯇ꯭ꯔꯥꯏꯕ ꯄꯤꯛꯄꯁꯤ ꯌꯥꯝ ꯃꯥꯡꯈꯤꯕ ꯂꯩꯌꯦꯕ ꯃꯤ ꯑꯆꯧꯕ ꯇ꯭ꯔꯥꯏꯕ ꯄꯨꯟꯁꯤꯜꯂꯕ ꯃꯥꯡꯈꯤꯕ ꯂꯩꯕ ꯁꯤ ꯀꯔꯤꯒꯤ ꯃꯥꯡꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯏꯁꯩ ꯃꯁꯥꯒꯤ ꯀꯜꯆꯔꯁꯤ ꯈꯪꯗꯅ ꯃꯤꯒꯤ ꯑꯩꯈꯣꯏ ꯇꯥꯏꯞꯇ ꯃꯤꯒꯤ ꯋꯦꯁꯇꯔꯟ ꯀꯜꯆꯔꯗ ꯄꯨꯟꯕꯒꯨꯝꯅ ꯄꯥꯝꯕꯒꯨꯝꯅ ꯑꯗꯨꯝ ꯇꯧꯈꯤꯕꯗ ꯃꯤꯒꯤ ꯑꯩꯈꯣꯏ ꯃꯤ ꯀꯜꯆꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯈꯤꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯐꯖꯅ ꯈꯟꯕ ꯇꯥꯏ ꯐꯖꯅ ꯋꯥꯈꯜ ꯑꯍꯟꯁꯤꯡ ꯂꯧꯕꯗꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏ ꯁꯤ ꯐꯖꯅ ꯇꯝꯕ ꯇꯥꯏ ꯑꯩꯅ ꯐꯣꯛ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯁꯩ ꯁꯛꯄꯗ ꯑꯩꯅ ꯇꯤꯡꯗꯦꯂꯥ ꯁꯛꯄꯗ ꯏꯁꯩ ꯁꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯁꯣꯟꯊꯍꯟꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯑꯣꯏꯅ ꯂꯧꯔ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯇꯤꯡꯗꯦꯂꯥ ꯁꯛꯄꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯇꯣꯛꯑꯣ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪꯄꯥꯟ ꯆꯥꯎꯈꯠꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯄꯥꯏꯕ ꯐꯤꯁ ꯇꯧꯔ ꯁꯛꯀꯗꯧꯕꯅꯦ ꯑꯗꯨ ꯃꯇꯝ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯁꯤ ꯑꯣꯖꯥ ꯒꯨꯔꯨ ꯈꯔꯁꯨ ꯍꯥꯏꯔꯛꯑꯦꯕ ꯍꯣꯏ ꯃꯤꯡꯗꯤ ꯄꯜꯂꯣꯏꯒꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯑꯦꯕ ꯑꯔꯤꯕ ꯏꯁꯩꯁꯤꯗꯤ ꯃꯈꯣꯏꯅ ꯑꯥ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯗꯅ ꯂꯩꯔꯦꯒꯨꯃꯥꯏꯅ ꯈꯜꯂꯒ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯋꯦꯁꯇꯔꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯦꯕ ꯑꯩꯈꯣꯏ ꯄꯤꯌꯨꯔꯂꯤ ꯑꯩꯈꯣꯏ ꯐꯣꯛ ꯀꯜꯆꯔ ꯑꯩ ꯁꯦꯠꯂꯦꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯁꯤ ꯍꯣꯏ ꯍꯥꯞꯄꯤꯑꯕ ꯁꯤ ꯏꯁꯥꯒꯤ ꯁꯤ ꯀꯜꯆꯔ ꯍꯥꯞꯐꯧꯕꯁꯨ ꯃꯥꯡꯗꯅꯕ ꯅꯪ ꯄꯨꯂꯤꯁ ꯐꯥꯔꯛꯀꯅꯤ ꯐꯣꯔꯦꯁꯅ ꯐꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯣꯏ ꯑꯩ ꯀꯤꯗꯦꯕ ꯁꯤꯗꯤ ꯑꯩ ꯍꯥꯠꯂꯒ ꯍꯥꯠꯂꯒ ꯍꯥꯞꯄ ꯅꯠꯇꯦꯕ ꯑꯩ ꯀꯜꯆꯔꯗꯣ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕ ꯑꯩ ꯍꯥꯞꯄꯅꯦꯕ ꯑꯩ ꯍꯥꯞꯄꯤꯁꯦ ꯍꯣꯏ ꯑꯩ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯇꯤꯡꯗꯦꯂꯥ ꯄꯥꯏ ꯁꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯜꯂꯥꯎ ꯍꯥꯏꯌꯦ ꯍꯣꯏ ꯁꯤꯗ ꯌꯦꯠ ꯑꯃ ꯏꯁꯥꯒꯤ ꯇꯧꯋꯤꯗꯅꯀꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯗꯨ ꯁꯦꯠꯂꯦꯕ ꯑꯗꯨ ꯑꯩ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯇꯣꯛꯑꯣ ꯏꯀꯥꯏꯌꯦ ꯊꯨꯟ ꯎꯠꯂꯒ ꯁꯛꯏꯗꯣ ꯆꯠꯂꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯈꯨꯝꯃꯦꯕ ꯑꯩꯅ ꯇꯧꯋꯤꯗꯨꯗꯤ ꯑꯩ ꯑꯗꯨ ꯍꯥꯞꯄꯒ ꯑꯩ ꯕꯖꯥꯔꯗ ꯁꯛꯇꯧ ꯅꯠꯇꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯏꯚꯦꯟꯗꯨꯗ ꯑꯩ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯀꯜꯆꯔ ꯁꯤꯅꯦ ꯑꯩꯒꯤ ꯄ꯭ꯌꯨꯔ ꯀꯜꯆꯔꯗ ꯁꯤꯅꯦ ꯇ꯭ꯔꯦꯗꯤꯁꯟꯅ ꯁꯤꯅꯦ ꯑꯩ ꯎꯠꯄ ꯋꯥꯅꯦꯕ ꯑꯩ ꯍꯣꯏ ꯅꯦꯀꯦꯠꯇꯣ ꯑꯩ ꯎꯠꯂ ꯆꯠꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯎꯠꯅꯅꯕꯒꯤ ꯍꯣꯏ ꯍꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯍꯣꯏ ꯑꯃ ꯐꯪꯉꯤꯉꯩꯗꯨꯗ ꯏꯚꯦꯟ ꯑꯗꯨꯅꯦꯕ ꯑꯗꯨꯗ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯎꯠꯊꯣꯛꯆꯍꯧꯕꯅꯦꯕ ꯍꯣꯏ ꯅꯪ ꯌꯥꯝꯅ ꯐꯖꯕ ꯅꯪ ꯍꯥꯞꯄ ꯂꯩꯕ ꯉꯝꯗꯗꯤ ꯂꯩꯕꯤꯒꯦ ꯐꯥꯎ ꯌꯥꯎꯔꯤꯅꯦꯕꯀꯣ ꯀꯃꯦꯟꯗ ꯍꯣꯏ ꯑꯗꯨꯐꯥꯎ ꯌꯥꯎꯅꯩꯕ ꯑꯗꯨꯕꯨ ꯑꯗꯨ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗꯗꯤ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯌꯣꯛꯈꯠꯄꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯍꯧꯕꯅꯦꯕ ꯌꯥꯝꯅ ꯑꯣꯏꯌꯦ ꯐꯖꯕ ꯑꯣꯏꯌꯦ ꯋꯥꯈꯜꯂꯣꯟꯅꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯁꯤꯗ ꯄꯣꯏꯟ ꯑꯃꯃꯨꯛ ꯍꯥꯏꯖꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛꯁꯤꯗꯤ ꯑꯥꯎꯠꯗꯦꯇꯦꯠ ꯉꯁꯥꯏꯕꯨ ꯑꯥꯎꯠꯗꯦꯇꯦꯠ ꯃ꯭ꯌꯨꯖꯤꯛꯅꯤ ꯑꯥꯎꯠꯗꯦꯇꯦꯠ ꯁꯣꯡꯅꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯍꯥꯏꯅꯔꯦꯗꯅꯀꯣ ꯍꯣꯏ ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯤꯖꯤꯟꯕ ꯑꯃ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯕꯦꯟꯁꯦ ꯑꯩ ꯐꯣꯛ ꯕꯦꯟꯁꯦ ꯑꯩ ꯄꯔꯐꯣꯔꯝ ꯇꯧꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯑꯩꯅ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯁꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯂꯩꯇꯕ ꯅꯠꯇꯦꯕ ꯏꯇꯣꯝꯗꯅ ꯑꯩ ꯇꯤꯡꯗꯦꯂꯥ ꯄꯥꯏꯔꯒ ꯏꯁꯩ ꯁꯛꯑꯦꯕ ꯐꯣꯛ ꯁꯣꯡ ꯁꯛꯑꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯗ ꯃ꯭ꯌꯨꯖꯤꯛꯁꯦ 3 ꯌꯥꯎꯅ ꯂꯩꯌꯦꯕ 3 ꯁꯨꯏꯕ ꯑꯩꯅ ꯁꯤꯁꯦ ꯑꯩ ꯏꯁꯇꯨꯗꯤꯑꯣꯗ ꯑꯩꯅ ꯈꯣꯡꯖꯤꯜꯂꯒ ꯑꯩ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯋꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯤꯡꯗꯦꯂꯥꯅꯦ ꯄꯨꯡꯅꯦ ꯀꯔꯣꯡꯊꯩꯅꯦ ꯃꯆꯨꯏꯅꯦ ꯑꯗꯨꯒ ꯇꯜꯂꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯋꯥ ꯁꯦꯀꯔ ꯇꯥꯏꯞꯇꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯃꯗꯤ ꯀꯧꯋꯦ ꯑꯗꯨ ꯁꯤ ꯃ꯭ꯌꯨꯖꯤꯛ 3 ꯐꯪꯉꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯍꯥꯎ ꯀꯜꯆꯔꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯁꯤ ꯂꯣꯏꯅ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯄꯨꯜꯂꯒ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛꯅ ꯉꯁꯥꯏ ꯄꯨꯡꯅꯦ ꯗ꯭ꯔꯝꯅꯦ ꯄꯥꯏꯔꯒ ꯒꯤꯇꯔꯅꯦ ꯁꯛꯄꯒꯨꯝꯅ ꯁꯤ ꯐ꯭ꯌꯨꯁ ꯑꯣꯏꯔꯒ ꯏꯁꯇꯨꯗꯤꯑꯣꯗ ꯈꯣꯡꯖꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯩꯕ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩ ꯑꯗꯨ ꯇꯥꯍꯜꯂꯀꯥꯟꯗ ꯁꯤꯗꯤ ꯃꯣꯏ ꯗꯤꯐꯥꯏꯟ ꯇꯧꯕꯁꯨ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕ ꯁꯤꯗꯤ ꯃꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯨꯔꯥꯟꯕꯁꯨ ꯃꯥꯜꯂꯦ ꯁꯣꯐꯋꯦꯌꯔꯗꯒꯤ ꯍꯥꯞꯄꯁꯨ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯕꯨ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯁꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛꯇꯣ ꯐꯖꯅ ꯊꯣꯛꯂꯛꯑꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯥꯎꯠꯗꯦꯇꯦꯠ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯩꯅꯦꯕ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯍꯣꯏ ꯍꯣꯏ ꯇꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯨꯁꯜꯂꯛꯄ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯐꯖꯅ ꯊꯤꯒꯠꯂꯒ ꯁꯦꯝꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯀꯤ ꯑꯩꯈꯣꯏꯒꯤ
how music hairo sise yamna phawba mina pamba taning music ma oirakaneba adu same as madi community se adu mangayeba akoidi music se psan sinna deba western music hindustani punchala leireba moi phateba nate ko ai tribe so moi kitar bai da phateba nate ko adu as a how folk singer as a blood of the tangkul naga ai khangna bai de ai identity ai proof tawba taidana adu hai hajabani khoi marak thana oja khoi maitai khoina khoi how hai badi sawe haina tanai ko khoi how hai gunu sawe kumba khane ada ojana khoi how tribe na sum ojana sum panbi do khoina maitai gaina khoi gi atopa community gaina how hairak paje khoi sawo gumba leitabra adum tang khangje ai yam nungai hosai how hai kana sauba singdo mama sa identity khangna ba singni adum man hai jai ge mama sa khangna singna adum saubane du sauna ke sekti akai ba kaisu leite kare selekti ko yam nungai jai si matang khangjare akoi how haibada akoi tribe sing sina sauni hena akoi na pukning da wazaram ba sing do ngasi dagi di how haiba se koi gi tribe koi na su saude haiba si ma khange koi yam nungai jai si madi mayam da mind clear oi thoe aroi ba no oza dagi khangjaningi se koi profession mayam ama laigre koi doctor engineer mayam ama asida is akoi gi oza gi koi gi singer haiba profession se sisina adum career choice ama oiba yarabra khoi hingba ngamagadra khoi tungi generation sing nasu sise career ama oina choose torokpa yarabra haiba wahang sim tanga khangjaningi hoi si question se ai to yam phajai adubu hujinan question se imai ba sing nadi boina di oi thoktaba yaroi daba thabak khalakani ba adum unnecessary the waste of time na harakani ba adubu ai professional singer ma oina ai folk singer ma oina ai demakte si hojikti matam gi na hojikti hingba yare for example manda hojikti hoi ngisai ijan da khra hangbire akoi tangkhul gi di folk dance folk song gi department se manipur university of culture di lechade adubu kona le krin thajai haibudi si hot nabdi changidan adubu akoi sai hoi meitai gi lai harobane thangta ne loi leidana ko ado si mayam se study fajan taw kan da si lerak paneba si gumna akhoina aina folk singer sida folk song sida how sei sida fajan master oiraba ai adu research ai ngam tawba ngamaba folk dance ai tawba ngamaba department ama hangmada adu tambibada fani hingba yaiba academy ma linkhat yaiba leiba yaiba jikti research scholar mayam ama leira agadi hoi ya double lekte ba jikanda hangam tha hingini ne adudi aina lairi fan tamaga aina honam tamda kri hingba yadani ke dobi yadani ha isana pamjana changabanina kogi sinpham sina adum hingba ngamna ba adune yam chumi oja akoi hojek profession se koi profession asigi scope se aduki matik chawre haijariba hoi ngisai hai krai bu kumna hojikti ai folk singer ma oina any ai khanmada ai adum any singer hairo professional singer ma hairo hojikti hingba yam yaren haibatai haiba ngamani haibadi hoi hana matam dadi chakhat pasi khara shon manina leitabnina perform taw usually stage am leite aduga government dagi mateng pangna yam leite adubu hojikti government na sumiden changbiraga hojikti assistant gumpiba center de khangde state khangde yam leiba hondaba kan music yam pangmadi pangeba aduga folk singer ma oina adum perform taw no bse stage yam leiraeba aduga adu stage pibuse ngasai phaisa do aina pamjaba phaisa aduga aina aingona kanado phaisa sinda moin pirakpudo dojekti fajana phangeba aduga mi opportunity laeba ko koi makha tana ja ojagi hujik inau nongna khogi phongak kadaba ko release tawgadaba project kari leibirige habado aise aina dum film da changlaga isei changlaga aise hojikti ayam base ai manipuri maitei film kapa haure ai oja mahesh so ahanama angang leidana kha ngang ido ado magi film da maitei film movie ne ase sura thok chama khoi kape mana mai lit leire aina villain da leire aina ado ta check post aina hojik se review kan tawri aduga Hirachandra hina nahan kuidri premier show di lawre Hirachandra si release tawdri adu tawdaba leire adaga hoi tangkhu movie ama legi sina hina ama lagi adu release tawnaba leire
ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯛꯄꯗ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩ ꯏꯁꯩ ꯑꯃꯁꯦ ꯔꯤꯂꯤꯁ ꯇꯧꯒꯦꯅ ꯂꯩꯌꯦ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤ ꯁꯤ ꯏꯁꯩꯁꯦ ꯑꯩ ꯏꯕꯗꯤ ꯍꯥꯟꯅ 2018 이기ꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥꯅ ꯏꯖꯈꯤꯕ ꯍꯣꯏ ꯑꯩꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩ ꯀꯃꯥꯏꯅ ꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯁꯥꯟꯇꯤ ꯌꯥꯝ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯝ ꯇ꯭ꯔꯥꯏꯕ ꯑꯃ ꯈꯠꯅꯕ ꯑꯩꯁꯤ ꯈꯜꯂꯒ ꯏꯖꯕ ꯏꯁꯩꯅꯤ ꯑꯗꯨꯝ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯍꯤꯡꯒꯅꯤ ꯀꯃꯥꯏꯅ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯏꯁꯩꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯏꯁꯩꯗ ꯄꯦꯁ ꯇꯧꯔꯒ 이기ꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯇꯝ ꯐꯠꯇꯕ ꯃꯤ ꯐꯠꯇꯕ ꯍꯥꯏꯒꯦꯔꯥ ꯄꯣꯂꯤꯁꯤ ꯐꯠꯇꯕ ꯍꯥꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯗꯨꯝ ꯂꯥꯛꯁꯜꯂꯦ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ 26ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯁ ꯇꯧꯅꯕ ꯑꯩꯅ ꯁꯦꯝ ꯁꯥ ꯂꯩꯔꯦ ꯑꯗꯨ ꯔꯤꯂꯤꯁ ꯇꯧꯔꯗꯤ ꯃꯌꯥꯝꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯏꯁꯩꯁꯦ ꯇ꯭ꯔꯦꯖꯔ ꯃꯇꯦꯛ ꯑꯝꯇꯪ ꯉꯪꯕꯤꯔꯝꯅꯕ ꯇꯝꯃꯤ ꯈꯥꯏꯔꯝꯗꯦ ꯐꯩꯖꯦꯠ ꯂꯩꯇꯦꯡ ꯄꯨꯜꯂꯝꯃꯤ ꯏꯔꯣꯜ ꯏꯌꯦ ꯈꯥꯏꯔꯝꯗꯦ ꯏꯁꯨ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ 그야시다 레싱으로 무시 찡링으rum다 비룸 사망룸 밤사야 ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯩ ꯑꯁꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯧꯖꯤꯟꯖꯔꯤ Thank you Mami TV